Center na Manipur miyamgi ihul khangna thawak paikhalakani athuba matamda Tangdu Leitaba Hanjillaknaba Center na Kanna Hotnari haina BJP Manipur Pradesh ki President Adhikarimayum Sarda na phongdokre wafam asing asi niti ai pa chuthekta leiba thambal sanglenda Party President A Sarda na chair loduna puna legislature kunithoi yauna pangthokiba closed door meeting amaga mari leinana TOMTV na hangba wahang amagi pakumoina phongdokhibani Mahak na makata na hai ngasi BJP ki MLA sing yauna mifam pangthokliba asi maruwaina Central Leader Singa unarubagi paudam MLA sing da thambani Central Leader unaruba aduda maruwaina starasina hauzik mayok nariba isu sing Manipur miyamna popular government ama thamba pamliba sigi matang amadi hauzik lamdam asida thokliba irang asina maram oiraga nakal animak na mayok nariba awaba kudong chadaba singi matangda pukhatuna kupna khanaki Central Leader Singi Maikei Dagisu Manipur Miyamgi ihul khangna wangang laki Miyamgi apamba pubnamak thabak to onthoknaba Central Leader Sing tare-tara thokna khanari Center na kaidongnungda Manipur Miyamgi interest wangmada thabak tawrakloi lamdam asida Tangdu Leitaba Hanjillaknaba anoba laingak ama lingba haibasida Miyamgi matengsu mathautai hauzik chathariba peace process asi yamna kumang chawshinba amani haina mahakna phongdokhi Ada koi ngasi MLA loinamak koi sidai sa laiba sidai koi MLA khara out of station oi se in return loinamak koi moi message lai condition na yadaba out of the India outside the India laiba aduga koi gi daino laiba magi khitang outside the state laiba lairiba singsi di conditionally lakpa yadaba nang daba hai tare timing aduguma khara aduga health issue laiba moi ani ahum mamaga koi moi nipan gumba lakte adubu overall loinamak ngasi koi sida present oi Yam sengna aikoi sarkar semba haibase aikoi praja gi su mateng darkar lai haibadi lairiba praja singi mateng su darkar lai haibadi aikoi lairiba peace process asida tongan ba lairiba CSO sing oigera any political party sing oigera Manipur da koina popular government ama thamge haiba taragadi aikoi punna sanction mina ba ama khak darkar lai haibase any XYZ any government haibase Lakna na buhot na bada government si karigino for the welfare of the Manipur state people gineba adugi damakta koi changchan ma matam da progress se hauji yam sengna koi hanamak thokiba mayam singa dumak koi tapna line da purak na hotnari haiba pose si thamja ngasi pangthokiba mifam aduga mari lainana hanagi chief minister nongthombam birena hai lamdam asida lisang sitna mayok nariba crisis miyamgi wakhalda leiriba pendaba sing IDP singna relief camp ta wana leliba punsi mahinga sina chingba isu sing asigi matangda party gi president A Sarda na chair loduna legislature sing puna khanabani isu sing asigi matangda central leader sing unaduna party president na maruoiba wafam sing taksilamki hauzik mangda taduna leiriba si Manipur da Tangdu Leitaba Hanjillaknaba amadi miyamgi oiba popular government ama semba sini center na su nakal anima ki CSO sing unaduna yasinaba puraknaba Thabak lepta na paikhatlei pumna magasi apaba pungpham ama haurakpagi kudamni haina lomin naraga atubada waroisin purakpa ngamnaba honaminasi haina mahakna makha takhi ngasi pangthokiba mifam aduda saruk yakiba MLA sing adudi TH Satyabrata Nongthombam Biren TH Biswajit Govindas Konthauzam Tongbram Ravindro TH Shyam Kumar KH Ibomcha K Robindro L Rameshwar Karam Shyam Ais Dingo Dr S Ranjan Y Khemchan Dr. Radheshyam, S. Premchandra, K.H. Joy Kishan, R.K. Imo, P. Brozen, S. Kunjakeshwar, Achapuddin, K.H. Ragumani, Amadi, S. Rajeni. Ngasi meeting se kasunati hoje ki Manipur gi lisang sina woiraiba akoi gi crisis praja mayam da leiriba nungnang ba praja mayam da leiriba pendaba IDP singna wariba adagi atai mayam na wariba mayam sigi aikoi party president na akoi gi leiriba BJP gi legislature mayam se maram marta su dom loi puli adu ngasi ma anda nahan Delhi da mayam unaru budugi leader sing JP Nada ji hoi kare unaru budugi paudam amdang tambaga loina na aikoi chanu ngam thangmin nasi haidana phambani aikoi ayam loina sure naba yekpa yamani natana yam maru oina Manipur da hujik leiriba situation is thuna santi laknanaba aduga mayamna pamiba popular government du karamaina torokana toksigi haibiga aduga makhara dudung kanaba ingak sembasi hujik most likely hujik yango hayeng civil society mayam kauri
amka thomdribani. I appreciate civil society amuko adagi kokomi fox pulap ka pundana sumai tawdana punna ka sali because yam good beginning ama oire aduna songi leiriba wi sinausing sumai punna sali habatai aduna sumba amala amnina ko yam thuna adagi akhoi gi kano legislature mayam su akhoi we are ready to form haibagi signal ame khoi pire aduna athuba matamda ai Shanti Hanjillaknaba Kanna popular ministry lakane thaje